Cookie-singna Anglo Cookie War Anniversary thauram pangthoknaba sem sakhre. Pawasi pandam pausiedagi laukhatsabane. Anglo Cookie War Anniversary thauram pangthoknaba More Youth Club MYC gi makhada leiba unit sing amade Cookie Students Organization KSO More Block na sinduna More Police Station manakta leiba cookie singi Freedom Fighter ni haiba mitam amade masigi akoibada leiba mafam sing sit sengbaga loinana sem saba hokre. Hiram asigi matang da maikay kaya dagi yaning da bapongdoktuna Cookie singna asigumba aran ba history kaya sagatuna tawragliba thawong asibu yaning da ba utpaga loinana paliba laingak asina akan ba midyang sanghaning bagi apamba phongdorokle Mitay Maitay bu Schedule Tribe lista chalanaba kanna yengsilli Juwal Oram Pawasi Kanglaypaki Mayra Pawsi dagi laukhatsabane Maitay bu Schedule Tribe lista chalanaba wapam yengsilli haina Ministry of Tribal Affairs ki Juwal Oram na pawkhumpirakre Maitay bu Schedule Tribe lista chalalu haina Union Ministry of State for Social Justice and Empowerment Ramdas B Athawale na ikiba sithigi pawkhumda Minister Juwal Oram na paukhumasi pikibani haire Chahi kayagi mamangdagi Manipurgi maikay kayadagi Mitay Maitay bu Schedule Tribe lista chalalu haiduna laugduna lakhibadugi matangda Republican Party of India athawalegi National Secretary Maheswar Thaunaujamna punna lamai chamagi mathakta oigadaba memorandum ama party asigi National President su oidiba Minister of State Ramdas Athawale da pisinkhibagi makha chatharakpa oina Minister Ramdas na Minister da amuk Cherol adumaka loinana sithi thakibane sithi adugi paukhum Union Minister Juwal Oram na Manipur da khundariba Maitay community bu ST lista chalanaba wafam yengsali haina phongdokhibane lamang naraba miyoy ama AR na pulis ta sinakhre Pawasi Kanglaypaki Mayra Pawsi dagi laukhatsabane Yangang Pokpi area da lambi lamang na duna chatlaga leiramba miyoy ama Assam Rifles ki kangbu na thengnabadagi kallaba matung pulis ta khusinarakre haire Pulis ki pawasi na hai ngarang numidang pung mga minute kuntra taba matamda miyoy adu AR gi kangbu na thengnabadagi fazinduna thamlaba matong numit asigi pung tarelom taba matamda pulis ta khusinarakpadagi imung manunggi miyoy sing da tekta kaidana amuk khusinakibani haire Imung manunggi miyoy sing da khusinakrakraba miyoy adu Ukhrul District ki Litan Police Station na kwanba Sana Kaithel Manake Molen Biles dagi Jangkumang Haulay sahi kun mga apokpa Saiting thang Haulay kawi haire Subhat Chandra Misigi matangda haying tidim lambi pung taragan itoy bantaw gadawre Pawasi Kanglaypaki Mayra Pawsi dagi laukhatsabane Assam Police Training Center Deragaunda training sa thaduna lerakiba taraga matoy suba IRBG Recruit Yalam Subhat Chandra Mangang alias Nauton sahi kuntragan itoy apokpa ni Maisan Nambol Khaziri Bisnupur District layba miyoy ase Mahaki training mapamda singnaningay way ba mawongda laikhidabagi langlalangzil Manipur layngang na ngasi fawba puthokpidababu yamna kanna yaningdaba phongdoktuna hayang ayuk pung mga dagi numidang wairam pung mga fawba pung taragan itoy sumna tidim lambi ban satharagani hayna laukthokre wapamasi ngasi JSC against Suspicious Death of Yalam Subhat Chandra ngasi Nambol Bazar da layba United Protection Committee gi office ta pangthokiba mifam amada committee asigi co-convener Naurem Ganga Devi na paumising da phongdokhibane mahang na makhata na hai Assam da IRB training tawduna leiringaida Yalam Subhat Chandra asi masana phamungda siduna leirambane mahang na laikhidaba siga mari leinana Manipur laingang na pirakhiba thajaba sing adu asuk kuiraba phawbada thabak to onthoktana leire misi asi Manipur laingang na thoganbane maram asina haukiba tang tarada JSC na numit manganigi matam piduna laingak tataksin-khiba thabak to onthoroktabana tidim lambi ban tawbagi khongthang asi laurakpane masida thorakpa fafata pumnamak Manipur laingak na pugadabane mahang na makhata na hai ban manungda school college sing thong thinggadabane ban nasida tangai fadana ana ayek lining laisol na chingbaga mari leinaba sing amade emergency gi service na chingbadi komthokane pung taraga ni thoigi tidim ban asida lambi paring asida leiriba tongan ba organization sing nasu mapung fana ban nasi sagwat pinaba amade saruk yabi na ba su appeal tawkhe lalauba singi pung taraga ni thoigi total shutdown tampaki mafam sing pumnamak khuntak lansi baga chap manakhre Pawasi Kanglaypaki Mayra Pawsi dagi laukhatsabane lamdam asigi aina thingkraba lalaurup singna adungay kumja lising amaga chamapan nifuga mapan ge October taraga mangada Manipur na India gi saruk ama oikhiba numit po National Black Day haina numit asida athingba thamkhibaga loinana ngasi ayuk pung mga dagi pung taruk fawba total shutdown namade
General strike lauthokhibana maram oiraga lamdam asigi mafam ayambada khuntak lansibaga chap manakhre. Total shutdown asina maram oiraga Manipur gi maruoina tampaki mafam pumnamakta chawna akaiba pire. Imphal gi Kangla Mamang, Khwairambal Kaithel, Rims Road, Khurai Lamlong Kaithel, Singjamai Kaithel na chingba mafam kayada pharmacy natana Kaithel phambi nongmada sangdraba yadraba polam sing yoliba dukan sing thonglo nakhe. Manipur tampaki district sing haibadi Bisnupur, Thoubal, Kaksing, Imphal East, Imphal West ki mafam sing dasu. Total shutdown nasina maram oiraga Kaithel phamna khide. Dukan sing loinamak thonglo nakhe. Lambi da gari chatpagi sang aduki matik hanthakhe. Loinana school, college amadi atay institution sing kaya thong hang nakhide. Ban nasina maram oiraga biang sing da staff sing na thabak kaba yaurabasu miyam gi oina thong hang nakhide. Petrol pump thong amata hang nakhide. Mahuksagum gari lambi da sathokasin tawba chang hanthakibaga loinana passenger puba gari makhal amata service tawkhide. Adum oinamak haujik fawbagi oina ban nasida pamdaba thokdok thokhiba leitre. Mafam kayada security force na akanba section thorang lakwat khe.